Hojik mangda thambiriba yamlaba potlamsing cheng alu sangom achathau aduga manamasing injang napising pubirakliba si khoironggi 32/30 Kangjebung Leikaigi nungsijaraba ise isel sing imaibel singna honorable MLA gi mafamda lakadoriba election asiga mari leinana chana thangnaba polam sing asi pukchel tingna tengbang birakpani masigi damakta Wangkhem Block Congress Committee gi maikaidagi amasung honorable MLA amasung Madam Robita anigi maikaidagi su hanna thagatchabaga loinana harau taramno okjabudu phongdokjari thagatchari punamakpu loinana ai saitagi su khoironggi maiben myam ama lakpiraga mateng pangbire myam punamak thagatchari aina lakadori election siga mari leinana mayam mangamba mateng khara pangbiduna myam gi seba tawba ngamnanabagi damakta lakpiriba maiben session khwai punamak khoironggi maroina khoigi maiben khwai punamak aina haninga letana थागतचबा फोंदोकचरी लोइनना लाकदरबे इलेक्शन सिसु माय पाखंगamba होजगे म्यामना भोट पिबिदमक्ता थागतचरी वांगकें केंद्रना जय भारत वांगकें केंद्रना ऐसा मेघचंद्रना ऐसा मेघचंद्रना खोइरोंग कांगजेबुंगी माइबल सिंहना थागतचरी